Khamingbam Kowi, Khamingbam Bashum Kowi, Ipa Yiming VS Deepak Bashum, Litam Yiming Thawin Machanupani AC. Aisu 2025 ta February 1 da coronation tawraga nithau oina litanda puribni ngasi thodok thokri sida nungaitaba ama lei kriga ga ei yaudaba krisu khangdaba akoi imungi property miyam mai thadok bidana banghanba tahanba tawdun life attempt akoibu tawbidana adu nungdang duda pung 13 makhai duda petrol bomb nangsilaktana khoi yum amang akai tahandana akoisu kimanna chenda asok apansu phangi imagi khongsu sui jangi bokhongsu lithektana akoi near villages near chingda akoi settle tawraga ngak to nindangduda chenthoktuna mangmai kaptana akoi imungda thugaiba mai thadokpa ei gari myam sampati myam Pocheleng na may thadok bidana maram krisu khangdaba mi amabu micham amabu nungaitaba nakhoi thodok thokpadu maramdagi akhoi bu tainadana sumaina may thadok bibasi mi yamna khangbiba oirdi yam nungaijagani krigiradi akhoi hujiksu leifam leitadana ukhrugi mafhammada akhoi ichinaw singida yumda akhoi nomjadana safam sa phaninga hena chenthokduna akhoi yum leitadana wana hingdana lelaga leiri hojik mayamna khangbiba oisunu aduga isorgi mamangda asigumba thodokse anirak thoktaniga hena aina khurumjari leitangi ningthau Deepak gi nupini ekhoi che tumda che hadina parthana tawraga phamung kabada ekhoi bu ikhang khanghaudadana makhone petrol bam thawraklaga ekhoi che hingdangai hadin ekhoi makhada chenthakpuda aigi khong khutchu choi icha nupi khong khutchu choi ekhoi tawriba nakhoi che yam aki akhang thoktuna ai che hojik phauda thagatuna karisu wakhanchu thokte tawphamchu khangde chagadra thakra chu khangde thagat manjuna karisu upai leite